Singchan bachatkiba marigi manungda ahumgi asiba haksang fangle. Walauriba miyoy ama thinanaba miyam hupsinakre. Bisnupur district ki wangu sabal maningda laiba maichakpi singda. Ngahan Singchan bachatkiba miyoy mari thiba khangdana lerakiba adu. Ngaranga yuk anganbada state force amadi village volunteer singna miyoy ahumgi asiba haksang maichakpi singdagi fangkre. Walauriba miyoy amagi haksang thinanaba maikai adomda miyam hupsinakre. Kumbi esigi manungsa na laiba akaswaidagi ngahan Singchan basatkiba miyoy sing adugi manungda ngarang asiba haksang oina fangkiba miyoy ahum aduti Thaudam Ibomsa sahi 28 Ibomsagi masanupa Thaudam anan sahi 18 amadi Oinam Roman sahi 19 apokpo oinam pisakne Makoy ahumgi asiba haksang adu maisakpi singdagi lambida tongan-tongan na taraga lairamba state force amadi village volunteer sing na thengnakhe Aduga hauzik fauba thiba khangdana leriba miyoy adude ahan them dara sahi 25 apokpa apiksaw ne hauzik thiba khangdana leriba ahan them dara gi machanupa ahan them Santa Kumar na hai ngahan mahaki mapana satkiba si ayuk chak saba loiraba matungda satkiba ne mahak numit khudingi Singchan ba dum satpa ne adubu ngahan gi laibak thiba thokdok aduda mahaki mapaga chatminakiba miyoy ahumgi asiba haksang di fangkhre hauzik mahaki mapa karamba phibamda leiramgadagi khangdre Aduna laingak amadi mari lainabasingna athuba matamda mahaki mapabu thibinaba apil tawrakle miyoy ahum laikhidraba amadi miyoy ama thiba khangdriba dugi matangda Command and Control Committee Kumbi Kendra Women's Wingi President Y Joy Kumari na hai imungi laita laira na maram oiraga chakthong gas laitabana Singchan basatkiba mapa masa yauna miyoy mari thiba khangdana lairamba adu miyoy ahumna ngarang ayuk asiba haksang oina fangliba aduga miyoy amana thiba khangdana lairiba thokdok asi yamna nungaite Makoyna Singchan bachaliba mafam adu Maha Regiment ki personnel singsu yamna nakna leiriba ne Makoy leina sigumba thokdok asi thoklabanina Maha Regiment leibagi mathau tadre Lainga ki makok thongba singna lairabagi awaba ubidre gas leitabana chak thongna ba Singchan bachatkiba miyoy sing asiba haksang oina fangliba Asumna leita lairagi saithengna thabak suba nomba chatkiba ibung ipwa sing nongmagi halaktriba asida lainga asina kari tawribage Asumna tawrabadi lairaba ikhoi hinglanu hairabra Aikoi Central Force na thazaba mata thamdre imung amada mapa masa sirak paibasi yamna thamoi sokpa amane laikhidraba anangi tha taruklomda ngairiba angang amasu lehaure Maha Regiment Central Force inga kuki ga leidiba makhai aikoi gi ibung ipwa kainaba si toina thoglakhigani haike asiba haksang oina ngarang ayuk fangkhiba miyoy ahum adu kumbi police na thogdok thokphomdagi lokhalaba matung lamfelda leiba rims ki mokta purakhre post mortem tawdre